Lakhipuronline puthokchaba October gi tang 23 yumsa kaisa numit ki Khomjinba Pao tabirasi. Ahanbada maroiba Pao. Assamda COVID ka mari leinana anoba chanapatha puthokkhre curfew gi matam pung ama komthokle. Kendra gi Civil Aviation Mantri na ahanba Shillong Dibrugarh direct flight virtual gi khuthangda lamthakre. Humbutaret Suba National Film Award jenthokre Manipuri feature film Aiki Konada Rajat Kamal Mana pikre. No to drugs amadi our green world ki paujel puduna chatliba Manikanta Mutumbo Bakhal Youth Club Kasarna Taramna okre. World Funaba Federation ki President Dr. Ranbir Singh Laishram bo harao tayamba fongdokkhre amasung Assamda miyoi chahum gani putret ki masada COVID positive oibe thangnakre. Positive oibagi chang chada 0.9 nama oire. Haujik mapung oiba pau tabirase. Assamda COVID ka mari leinana anoba chanapatha puthokre. Curfew gi matam pung ama komthokle. Curfew gi matam mamang thabada numidangi pung 10 dagi oiramba du haujik tagi numidangi pung 13 dagi hauraga ayuk ki pung 5 phauba oiragani. Anoba guideline asi puthokpaga loinana Assam gi Chief Secretary Jishnu Baruana hai Rajya asigi apunba miyoi gi chada 38 vaccine gi dose anima kaple aduga ahanba gi dose kapami gi masingna chada 35 ni hairi. Assam State Disaster Management Authority na hojik oiriba COVID ki pibam ase yenglaga COVID ki chanapathapta ahongba khara thamkhre. Anoba chanapathaba sigi matungina haukiba chayol amagi manungda karigumba area amada COVID laichar asina miyoi 10 ki mathakta positive oiba thengnarabadi hairiba mafam adu jila gi magistrate na containment zone lauthokani. Luhong khongdong bagi thoromda yamdrabada vaccine gi ahanba dose kapa miyoi 50 tamak saruk yabagi ayaba piri. Dukan amasung business establishment sing numidangi pung 10 phauba hangbagi ayaba piri. Asi anagi mathau mangam pangthokpada miyoi 50 dagi heloidabani. Cinema hall amasung auditorium da seat capacity gi chada 50 phambagi ayaba piri. Mapal thorakpada tangai fadana face mask upkadabani amasung gari thoriba loinana gari tongliba khudingmangnasu mask sijenagadabani haina anoba chanapatha pasida palli. Civil Aviation Mantri Jyotiraditya Sindhya na uran gi makhada ahanba Shillong Dibrugarh direct flight virtual gi khuthang dalam thakre. Civil Aviation ki Kendra ki Mantri Jyotiraditya Sindhya na Bharat Sarkar ki RCS uran ure desh ka aam nagarik ki khongjang makhada Shillong Dibrugarh direct flight virtual ki khuthang dalam thakre. Meghalaya ki Mukhyamantri Conrad Sangma amasung atei makok thongba miyoi singsu thoramdai saruk jakhi. Shillong da leiriba ching surung awangba ising chaibi phajaraba lamit tumit ka loinana inak khulaba heritage leibana masibu Scotland of East haina su khangnei haina Kendra gi Mantri Sri Sindhya na phongdokladuna mafam asina malem gi lam koiba singi pukning singsili haina phongdokhi. Kumja lising ani ga 13 da awang nongpokta airport taruk tamak leiramba adu hojikti 15 sure. Telaba chahi teret ki matam asida aikhoina midyeng sanba pandamasi phangbangamki masidi haurakpada ngairibani haina mantri na makhata na phongdokhi. New Delhi ki Bigyan Bhavan da pangthokiba Humputaret Suba National Film Award lising ani ga 18 K Susila na puthokpa maipaksana haurongbam amadi Bobby Wahengbam na direction piba Aiki Kona haiba film asida Best Regional Manipuri feature film gi oina Rajat Kamal Mana pikre. Mana adu Vice President M Venkaiah Naidu na khusina kibani. Film asida Sagol Kangjei Polo masana gi pokpham oiriba Manipur da haujik oiriba poni amadi polo sanaroi singi oiriba phibam adu mayek sengna udle. Amaromda Chandramudoinam direction piba Runwa Who Never Surrender da Best Assamese feature film gi bana pikhi. No to drugs amadi our green world gi paujel puduna naitom chatliba Manipur gi Manikanta Mutum ngarang Bakhal Youth Club Kasarna taramna okre. Taramna okpagi thoromda club amadi Bakhal gi miyoi kamaramsu saruk jakhi. Panbajai Manikanta Mutum gi naitom khongset asi haukiba September gi tang 10 dagi Manipur gi jila ayamba koina chatlaba matungda Imphal jiri lambi panglaktuna handakta Assam da changlakibani. World Funaba Federation gi President oiriba Dr. Ranbir Singh Laishram bo
World NRI Social and Cultural Association gi International Coordinator amasung Mahamantri India in charge Northeast Core oina khalakpada Maharashtra gi Governor Bhagat Singh Koshyari na harau tayamba phongdokkhre. Mumbai gi Governor House ta ngarang pangthokkiba felicitation gi thoramda Professor Dr. Madhu Krishnan, USA Sang Pramukh Dr. Saitya Prakash Tiwari su sarukjaki. Ranbir Singh Laishram ga loinana RSS ki maroiba miyoi kaya yauna lakliba October gi tang 19 dagi October gi tang 38 phawba Imphal da CM amadi Governor ga loinana State BJP President yauna unabagi mifam amada saruk yaragani. Mifam asida World NRI Social and Cultural Association gi Assam amadi Manipur gi nauna pham hapkraba miyoi singbu harau tayamba phongdoklagani hairi. Assam da ngarang miyoi chahom gani futret ki masada COVID positive oibe thengnakre. Positive oibegi chang chada 0.9 ama oiri. Assam da ngarang laichara sina miyoi ahum laikhidaba loinana laikhidabagi apunma masing 5,830 sukre. Manipur gi haksel loisingna thokiba paw matungina miyoi humputara gi masada ngarang COVID-19 positive oibe thangnakre. Laichara sina ngarang miyoi ani laikhidaba loinana laikhidabagi apunma masing 5,830 sukre. Aroibada maroiba paw amukhanna Assam da COVID ka mari leinana anoba chanapatha puthokre curfew gi matam pung ama komthokle. Kendra ki Civil Aviation Mantri na ahanba Shillong Dibrugarh direct flight virtual ki kuthang da lamthakre. Humputaret suba National Film Award jenthokre Manipuri feature film Aiki Konada Rajat Kamal Mana pikre. No to drugs amadi Our Green World ki paujel puduna chatliba Manikanta Mutumbo Bakhal Youth Club kasarna taramna okre. World Funaba Federation ki President Dr. Ranbir Singh Laishram bo harau tayamba phongdokkhre amasung Assam da miyoi chahum gani futret ki masada COVID positive oibe thengnakre. Positive oibe ki chang chada 0.9 ama oiri. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.